yaudaba mingonda maral sininge pangsi sibase masinadi leibak kanbanga moy Manipur da huzik paleba center da leireba BJP gi sason se masina akoi Manipur da chathariba yengiba yengsing se masibune akoina colonial character yawe haijari se aduga mamangda akoi gi congress na panba matamda apspa gi karigi hairo huzik su apspa leitaba nate Manipur da congress na lautho amba segment taret tuga adugi matungda some police station area khara dagi lauthokpa apspa sinatana moina karimta kano tawba nateba huzik apspa lei akhoi matamda su lei adubu makhoina akhoida charge tawsaliba extrajudicial killing gi 1500 cases more than death lei gan hairiba myam se akhoi recently Supreme Court tagi akhoi complete details miyam na so hena khangbira maneba akhoi gi honorable MP 𝗠𝗣𝗕𝗕𝗔𝗏 na so marik chumna mamang da thambigra baneba masida case oina taseng na lokhat pa ya ba Supreme Court na accept tawba case FIR register tawra iba number of cases mayam sida moina considerable oire haidana lokhat liba se only nearly 25 muktaneba aduna akhoi gi 1500 ne haidana miyam da lana sandokna na bokna riba mayam se masi akhoi munna thijalura kanda phajana proper analysis tawra kanda akhoi gi learned mayam na Supreme Court ke makoina akhoi nearly 25 muktane masida akoina lokhat pa ya ba akhoi process to ba ya ba proceeding chathaba ya ba case haidana tawriba mayam se adu masi subject sida yam kana akhoi gi junction ba aina su pam jadre adu but aina what I'm trying to prove a point sidi kaino hai kanda nasagi the way Congress party na present tawriba haidare ko nasagi colonial character ji masi exclusively only for the BJP government ne hairagadi ado ida confusing oibe area khara leibra haibagi doubt to niko ain thamjari chembrandi aina armed forces special power act se pala kandadi ngasagi afaspa haibe act se India Manipur pusala amezi Congress ki matam dane have Congress government ane have aina pajari sina sugumba example moi lokal agadi point me am laine the way India as a nation namoina Indian state na Manipur gumba leipa amada apik pa leipa amada India ki state me am jiga general oiba manaba yeng equal treatment phangde ne koina miam expect to area me am leiri have ni da Congress government matam da so okay living aside aina makhata na mulak chening basina handak se ekoi 𝗠𝗣𝗕𝗕𝗔𝗏 na parliament ta thamgi speech da yam powerful oiba rhetoric amani yauri masida mayam na su yamna appealing oiba even some of the national media including Times of Media Economic Times na headlines ka pirakpa madugi quotes to prime minister na machin bang je hangdura mikupta aigi chinba je khumjang ni adugo prime minister na Manipur ji India gi part amani amasung Manipur gi people sing si care lowi have the higher mikupta ga habagi masigi wahi pisine prime minister na Rai Sabha da amuk madugi paukhum moina haitare Manipur gi matang ji da for around 5 to 6 minutes ngang bazi mapung oiba wafam ji ahumdi masigi components ji aina chawang khaidok kan da yauri ji prime minister na thambo wafam ji number 1 Manipur gi irang ji significantly decline tore Manipur ji hanagi normal sida kharma kai changsal ai haba part ama sigi ahan ba part si ai ahan ba sini in thamjading ji Manipur ji school college hanagum dum kare India ki national level the pangtho ibe exam mayam je adum hanagum adum continue tore adegi then FIR around 11,000 FIR pale and Manipur is a small state adugi mathakta Manipur da mi violence related oina 500 maduga mari leinaba mi mayam am phare ga haibagi matang ama prime minister na pali ja han ba sarukta masigi saruk si congress na kamai react tobi yamna thoiba thodok wa thoksiga yamna irrelevant oiba haitare ekhoi gi mari makhong sam samna daba statement amo oina Congress party na lawe miyamna expect tawribadi irang si kamdauna ekhoi solution purakadage kari karamba road map putho akanda ekhoi shanti hanjal halakadage haibasineba miyamna taningami ba expectation sidi aduga karamba matamda tang exact pung thabidragasu chawrakna asuk phawbodadi aikoi yamna athuba matamda loisalhananaba kanglup animakta aikoi nungsi chanana hingminnanaba aikoi adugumaina aikoi thabak lokhatpa haure or hauragani haiba wafam kharadang orsu pallamadi phagadabneba natra phawboda at least minute ama phagadaba nate hujik
amaga unkhatnariba irang thoiba maigai animakta kuki amasung maitai animakta honorable prime minister na nakhoi amaga adumaina tawnabadu to o lepo akhoi santi gi lambi da hanjal halakna ba tawro nungsi chana na hingminna na ba haidana peace ki appeal amatang orsu tawramadi phagadabane ba adu sungtau tawdana prime minister na haiba ma yauri india gi union home minister si na manipur da matam sangna leidana haidare aduga tongan ba ekhoi gi machine affected oi peoples mayam aduga stakeholders mayam ji unaraga dialogue tawnu bu khonari haidan ekhoi gi adu de kamai to bi honorable akhoi gi union home minister na manipur da numi tarani leramgera mangani leramgera madugi mahibu kari phangi ge akhoi ni yenga da base madugi mahibu kari phangi ge ba ma hak leina bhawba kapna gi ba mayam dune hek home minister na han gi ba ga misi mina thoi mayam dune ba adu hotnaragani tawragani yengsalagani wari sanana ba hotnaragani tawragani haibu kaino karam kandano tawrak toise akoina haibadi karamba matamda tawrakadage haibadune ba praja miyamna hangi se ado home minister manipur da leirame mafam tongan ba kangluk khuding maka akoi gi relief camp ta leibe inmates miyam go unarame haibadu natte ba adu di just solidarity utpaga chap manaye ba adu natte ba koina pamidi sarkar amagi tawpham thokpa magi chap chaba concrete responsibility do madu lobio haibane ba adugi measures mayam do amta di lokhattana ekhoi home minister chatlure adagi manipur gi damakta ekhoi ne yam kanna honari aduga manipur da sidaida president rule tarak hena thamamma ba adu congress ki matam da thamamba ekhoi di adu thambi ba natte ka haidana adom da wakoi suraga leigiba mayam do 1993 gi incident ama chu palli manipur da sigi handaki thodok sina ahamba thodong nate ekhoi gi ethnic conflict se masi aduga mamang da ju 1993 da masi gi thodok chu thokre aduga manipur sida di sumaina government gi even stable government che laita base for around 10 times president rule thamkre ga habase kai adwai kai na react toni masine miras aina haijaning base aikhoi irang si loisallo santi pur o solution pubir o peace restore to hanbio hanagi punsi marel da amuk hingba ngamna ba adugi lambi do yatpio hairaga nahanwai congress ki matam da manipur da pr thamamme irang thoki manipur da handaki sina ahan ba natte kanglup masen gi marak ta thokpa irang si handak na ahan ba natte haidana adom da chat khrise masi kari no mana hainingi ba mana utningi ba mana piningi ba example se akoi gi prime minister na min tawningi si kari no ba masi akoi am munna khanda ba yaroi ba o mamang da su kanglup ki irang thoki adona akoi matam da thoasu kai su kaide thokningi ga thoksuno siningi ga si suno hatok ning ba noi masen adum hatok no akoi matam da khakta thokpra hainingi ra ba prime minister gi statement se mamang da thokpa aduda example piraga base tawraga aduda mana adugi reference lawraga lengak sason tawgadaba natte adu mamang da thoki badugi reference da akoi tawraga akoi mana lengak ke hai taragadi akoi chahi amaga tha tara mari karamba matam da manipur gi itihas da akoi kanglup masen gi irang thokna gi ba yawge ba adu dabagimna prime minister na ko man tawwe abase hauju manipur da leriba irang je lotion ba gidam da prime minister tawwe ba thaba ani khakting precise heavy honorable prime minister na yam sincerely peace appeal ama han bada to both the communities peace appeal ama tawba change peace appeal tawba khak natana peace si kamdawna purakadagi haibagi mechanism ama proper mechanism ama mana akanba instruction amaga manipur state government sida akhoi gi pire hairakanda state government sidagi power punamak lawthoga center na chukli pairaga hujik lengak sason tawrise mamingtagi oina sida state government si thamme hairaga moigi izat kananabagi damakta center da pairi sisu bjp oiba state da pairi sisu bjp oiba adugi bjp sarkar sigi izat kanbo oina mamingtagi thammagal tawrise si nattaba full authority pibiba government amagi chapchana magi duty se exercise tawhanba ngamakanda akoi aduga chapchana lokhatpham thokpa proper mechanism ama yathoe harakanda madugi road map to akoi mission do accomplish tawnana ba hotna ba haibase masi ahan bada khwaidagi achumba step ama oini tawdena logodoira da bang hojik si tawragadi akoi prime minister na ngasi phawbada peace appeal tawdri haibase akoi masi ama yana seba santi gi appeal sungtaw tawdri ba manipur da hujik santi gi hanjal lakpa hore akoi school college fajana kari
haibneba exam phajana thari haibneba adu ma santi gi appeal di tawba nateba aina di border community siga amtang phaminare hairakanda natragana karamba akoi gi platform da kamain tawraga unaba yagadage karamba makhalgi dialogue process athagadage haibase makoina puthokadabneba adu aikoina mok moida ta ugadaba nateba adu sigi potse moina sungtau tawdeba adu santi hanjal halaknaba honari tawdri kari ginen khangeba congress na tawdena haibirise tawdabagi maramje kari oiramba yage tawdabagi maram sineba akoina ngasi praja miyam sina amasung congress party na akoina hangjari se kari gi damaktano akoi manipur se india gi part ama natrabra manipur gi praja miyam sibu thawai usittabagi damaktara natragana karine haina khanbagi no manipur gi suk sathina kanglup ki irang thoktana misi mina thoktana leiriba mayam se hanatuna yengdadana leiri se masi kari gi no haibasi akoi party na su adagi praja miyam jana su hangi baneba makoina paukhum pibi gadabaneba yes handaki prime minister modi na thamgi wafam da maruiba wafam singje ngasai gi ahanba first component singje loira matungda ani subada laije congress party da aduga maruina yam kanba wafam sing prime minister na thami leiriba situation ji de di politicize to godo bonate leiriba situation ji da aduga masida politicize to no bkhona baje masi lali adu we need to come out from politics City politics lagi mapan thola aga aikoi mayam je we need to work together aikoi punna unitedly work to mina to area ne na hairi ba sima tang se de kari habini hairi ji congress party tani directly jive to ri congress party na hoju issue ji politicize to re hairi ba issue adugi mawung ne hairi aduga sigi matang se de politics lagi mapan thola kan aikoi punna kusam na ga work to gadaba matang amathak ni haidna prime minister na haibu matang se si kamaina congress party na respond to bi Lengak ama leire state amada leiriba lengak sigi ashoiba yawrakpa amada aikoina madu sumthokpa semdokna naba hotnahanba amasung makoina tawriba thabaktuda asi soire aswaida hore asi watle sumaina tawragadi khara sumaina oiragadi hena phibamsi phagatkani haibana jingbase opposition party amagi mathauneba madu criticism natteba criticize tawba natte natragana aikoina political mileage lawba natteba sarkar du da hena aikoigi mit nakong oinanaba makoina tawbada mapung phabataba thabakto aikoina hena constructive suggestion pire hairakanda hena mapung phaba thabak ama effectively akoi makoina thabak oina pangthokpa ngamnaba tawbaneba masi prime minister manipur da sungak laktabagi maram karino amuktadi lakpiyo manipur gi matang da prime minister na wapam amta phongdok tab karigino amuktadi karigumba khartadi phongdok piyo aduga parliament house ta bjp gi makok thongba luching basingna prime minister himself karigi wapam amta pandabano haibase congress party na khakta haibana teba manipur gi praja mipum khuding makna haibaneba masi sarkar bu criticize tawba natte sarkar da aikoi kano tawba natteba aikoi na hairiba potse praja gi sentiment do represent tawraga haijabane bjp na pakhum piri basina handaki matang se mangda prime minister modi na hanjin pangre ngangre dagi then ikoi union home minister amit shah na masing matang da ikoi parliament ki floor da yam sang kara khana haigre habi wafam ni aduna ngasai bjp ki silence ama lei natragana survey model mute spectator oi harise sigi matang sida bjp ki site ki sengdo iba clarification sini kari heavy ning si matang bjp na ngangning na ngangak panateba india alliance ki amasung congress ki luchingba kaya dona parliament house manung da nil na law khongdana manipur gi matang da wafam pannana bagi da makta prime minister na tuminna leisanba yaroi haidana law khongbadagi ngangak paneba adu nganghan na ba honari bado congress party na ne india block na neba manipur gi sidagi satkiba mp du na neba tawri potche okay makoina ngangning na ngangak panateba okay sigi matang sida ngasai gi core issue gi subject se core issue yaude have ne bjp na haise maroina masi bjp gi maroi mla adagane spokesperson aduga maroi party leaders mayam sina press conference pu tor ka masi matang da social media da thagalakpa the press conference to mem yaugre masi da suspension of operation go from pande masi da cookie illegal migrant go from pande narco terrorist go from pande poppy cultivation go from pande adagi framework agreement go from
ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯔꯦꯖꯤꯝꯒꯤ ꯋꯥꯐꯝ ꯄꯟꯗꯦ ꯍꯥꯏꯗꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯕꯖꯦꯛ ꯃꯌꯥꯝꯁꯤ ꯃꯁꯤ ꯀꯣꯔ ꯁꯕꯖꯦꯛꯅꯤ ꯑꯗꯨꯒ ꯃꯁꯤ ꯄꯟꯗꯦ ꯍꯥꯏꯕꯒꯤ ꯑꯦꯂꯤꯒꯦꯁꯟ ꯃꯌꯥꯝ ꯑꯃ ꯂꯥꯛꯏ ꯋꯦꯔꯦꯁ BJPꯒꯤ वन ऑफ द MP अमना मणिपुर की तेलंगाना की MP अमना मणिपुर की सब्जेक्ट सिदा अखोगी याम मयेक सिंगना मसिगी कोर इशू मयाम अमा इलीगल इमाइग्रेंट्स की अदगी मदि बॉर्डर फेंसिंग की इशू सिगी सब्जेक्ट सिंग पल्लीगा हाइबगी वाफम अमा लाकपसे स्वाइददि कै हाइबिनी BJP ना मसाना तौगदब मथौसु तौदबा मोइना तौददना मोइगी मथौदो opposition na oina taubirakpasida amuksu makhoi ikai nungsi yanaba makhoina tawpham thokba thabaksu tawdaba adagi mina moina tawdraba thabak to mina oina mahut sillaga tawrakpa matamda su moisi leiba ngamdaba yengba ngamdaba thawai chakpa moina tawrise core issue haibu kaino core issue haiji kaino hujik manipur da thoiba irang si loisanba शांति हंजल हलक्पा महौसागी पुंसी मरेल दा तंगदु लैताना नुंसी जाना हिंगमिन्ननब होटनबसी दगी हेनब कोर इशू करी लैरिगेबा मणिपुर की MP ना हाइरिबा वाफमदो इरांग हंजल हलो रिलीफ कैंप ता ngasi साइदांगगा लैरिबा अखोइगी अवाना ताराबा अखोइगी लांजेनरा अबा मिसम प्रजा इमा इबेल इचिलिनाव मयामसे मखोई की मयुमदुदा लेकाई मरमदमदुदा महौसागी पुंसीदौना टेक्ता गाइदना हंजल हल्लो हाइबनेबा अदु करम मतमदा हंजल हलक्पा यारकनी शांति लेरकांदा अमगा म्यूचुअल ट्रस्ट अंडरस्टैंडिंग सी पुनमक्सी रेस्टोर तौरकांदा नत्रब हंजलक्तोइसे अदु हाइरिबा पुनमक्सीगी हौरकफमसे शांति लाअनबसिनेबा अदुना शांति लाअल्लो रिलीफ कैंप ता लैरिबा विक्टिम मयाम से लांजेनर अबा मिसम प्रजा मयाम से मखोई मयुम मकैदुदा हाना दौना हंजल हल्लो मखोई मांग्र अंता अनग्रबा मयुम मकैदो अमुक निंगथीजना इरेंजना साबियो हाइबसिबो मसी कोर इशू नत्ते हाइरगदि करी अतोपा ब्रांच मसा मयाम दो ngangugadraba मणिपुर दा अथुबा मतमदा शांति हंजल हल्लो हानगी लेफमदुदा अमुक चंगबा या हल्लो अदुगा अखोई इनमेट्स मयामना तारिबा अवाबसिंगसे अथुबा मतमदा येंगजनबियो हाइबसे रिलीफ कैंप ता लैरिबा मियोय मयामसिना मागी मरमदम लैकाइदुदा मागी हानागी लेफमसिंगदुदा चंगबा यारकाना मणिपुर सि शांति लैरे हाइदोय नत्रा अदु नत्रब कोर इशू से कई ओइना पल्लो हाइनोबा मोइगिदुदी ब्लेम गेम हाइसि मोइनेबा तौरिसि सिदैदा सिनेदा अदुना मोइना तौगदबा मथौसु तौदबा अदगी कोर इशू नाथैरमेन अमु हाइरसेबा खल्लसेबा कोर इशू दु नाथैरमे हाइतारगदि राज्य सभा की MP एमसु लैरिबा मणिपुर दगी ऑनरेबल MP राज्य सभा अखोइगी लैसेंबा सनाजाउबा लैरियेबा महाकनदी करिगिदमक्ता राज्य सभा दा वाफम अमता पंदबनो फोंदोक्तबनो वाहै अमता ngang बा मणिपुर की मतांगदा कांग्रेस की MP ना ngangbado कोर इशू पलमद्रे ना BJP ना ब्लेम तौरीबा क्रिटिसाइज तौरीबा अदु ओइबा तारगदि मखोइगी BJP की MP एम लैसे मा मसादी MP ने जि कावर माले मीदा ब्लेम तौनबो होनरिङाइदा अदुना सिगी राज्य सभा की MP अखोइगी लैसेंबा सनाजाउबना वाफम अमता nganगदबदि BJP की वर्कर लीडर सिंगना क्वेश्चन अमता तौदबा करिगिनोबा असिगुम्बा मियामना ताबदा नोकनिंगदबा अखोइगी युमफम यावदबा मिंगोंदा मराल सिनिंगेदना पंगसी सिबसे मसिनदि लैबाक कनबा ngमोय मसिनदि लैबाकसेदा शांति हंजल हलक्पा ngमोय अदुगा ऑनरेबल MP ओजाबिमोलना थमिबा वाफमदो BJP ना मुन्ना खंथरगा अमुक्तंग हन्ना ताहन्निंगे आइदि